ꯀꯩꯅꯣꯅꯦ ꯍꯧꯖꯤꯛꯀꯤ ꯖꯣꯔꯝ ꯊꯪꯉꯥꯗꯣ ꯃꯥꯅ ꯍꯥꯏꯕꯗꯣ ꯌꯥꯝ ꯆꯨꯝꯃꯦꯅꯦ ꯌꯥꯝ ꯆꯨꯝꯃꯦ ꯍꯥꯏꯕꯗꯤ ꯃꯥꯅ ꯍꯥꯏꯗ꯭ꯔꯅꯦ ꯀꯨꯀꯤꯒ ꯃꯩꯇꯩꯒ ꯄꯨꯟꯁꯟꯅꯕ ꯌꯥꯔꯔꯣꯏ ꯍꯥꯏꯀꯣ ꯑꯗꯨꯃꯛ ꯆꯨꯝꯕ ꯂꯩꯇꯦ ꯑꯗꯨ ꯃꯥꯅ ꯁ꯭ꯇꯦꯠꯃꯦꯟ ꯑꯃ ꯁꯣꯏꯕ ꯂꯩꯌꯦ ꯀꯔꯤꯔꯥ ꯍꯥꯏꯕ ꯀꯥꯟꯗ ꯅꯥꯒꯥꯁꯨ ꯍꯥꯞꯄꯤꯔꯝꯃꯗꯤ ꯐꯒꯗꯧꯕꯀꯣ ꯀꯨꯀꯤ ꯃꯩꯇꯩ ꯅꯥꯒꯥ ꯍꯥꯏꯔꯝꯃꯗꯤ ꯌꯥꯝ ꯐꯖꯒꯗꯧꯕ ꯑꯗꯨ ꯃꯥꯗꯣ ꯄꯥꯎ ꯐꯖꯅ ꯇꯥꯗꯕ ꯃꯥꯜꯂꯦ ꯍꯥꯟꯅꯒꯤ ꯑꯦꯛꯁ ꯐꯣꯔꯃꯔ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯅꯠꯇ꯭ꯔꯥ ꯑꯗꯨ ꯃꯥ ꯆꯤꯐ ꯃꯤꯅꯤꯁꯇꯔꯁꯨ ꯑꯣꯏꯔꯝꯃꯦ ꯑꯗꯨ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯛꯄ ꯍꯥꯏꯕꯁꯤ ꯃꯀꯣꯛꯁꯤ ꯈꯔ ꯋꯥꯡꯉꯒ ꯈꯔ ꯃꯌꯥꯝꯅ ꯃꯥꯁꯤ ꯂꯤꯗꯔ ꯑꯣꯏꯕ ꯌꯥꯔꯦ ꯍꯥꯏꯅ ꯊꯥꯡꯒꯠꯄ ꯅꯦꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯍꯥꯏꯕꯁꯤ MLAꯒꯤ ꯊꯥꯛ ꯐꯥꯎꯗꯤ ꯈꯔ ꯅꯦꯝꯍꯟꯈꯤꯁꯦꯕ ꯑꯗꯣ ꯑꯗꯨꯃꯥꯏꯅ ꯑꯣꯏꯈ꯭ꯔꯒ ꯍꯧꯖꯤꯛ ꯏꯔꯥꯡ ꯇꯧꯔꯤꯕꯁꯤ ꯃꯩꯇꯩꯒ ꯀꯨꯀꯤ ꯉꯥꯛꯇꯔꯅꯦ ꯍꯧꯖꯤꯛ ꯅꯥꯒꯥꯁꯨ ꯌꯥꯎꯕꯅꯤ ꯑꯗꯣ ꯃꯥꯅ ꯍꯥꯏꯕꯗꯨ ꯌꯥꯝꯅ ꯐꯖꯩ ꯌꯥꯝ ꯆꯨꯝꯃꯦ ꯃꯥ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯕꯒꯤ ꯃꯇꯤꯛ ꯆꯥꯕ ꯑꯃ ꯂꯩ ꯍꯥꯏꯕꯗꯤ ꯆꯨꯝꯃꯦꯕ ꯂꯩꯃꯤꯟꯅꯕ ꯌꯥꯔꯔꯣꯏ ꯑꯅꯤꯁꯤ ꯂꯩꯃꯤꯟꯅꯔꯗꯤ ꯄꯤꯁ ꯂꯩꯔꯔꯣꯏ ꯍꯥꯏꯕꯅꯦꯕ ꯑꯗꯨ ꯄꯤꯁꯁꯤ ꯂꯩꯕ ꯇꯥꯔꯗꯤ ꯄꯤꯁꯁꯤ ꯂꯩꯁꯦ ꯍꯥꯏꯕ ꯇꯥꯔꯗꯤ ꯃꯣꯏ ꯑꯅꯤꯁꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯥꯅ ꯍꯥꯏꯅꯤꯡꯉꯤꯗꯣ separate administration gi matang do mado do da panningmneba adubu akhoina amukka magida afabada haige habana chumme moiga akhoiga lemina badi sukya yaroroi ma yamna phan haye lemina ba yaroi do ba mi singdudi magi lammi zoram do da pubi khroba aduda oina leikhraga separate pigra chin state ta pugira karamba lamda pugra mizoram ga burma su khra nakna bne adumaina pubi puraga chakhradi churachampur shishu matama da rongmei mi am leiramaneba adu churachampur shishu ngosai khoi oja hoina haibe mutungina rongmeina palamini aduga hojik phauba mafam amada rongmeina mizoram ga border oina churachampur du da leirambagi akhoigi ipai pu singna akhoigi wa ama leitra tingkhang leiba wa do adugumba shu yungbiram badu hojik phauba akhoigi manipur di ipai pu gi wa si yamna lai gi wani hena tawramanena moina yungamba moina thamamba wa singdo hojik shu aduna sakhi oiraga aduna border oiraga nga aga leiribaneba adune na hoy mana haibadu mana adama gi greater mizoram haiba amashu mana 2023 gi irang maraktuda mana pankhibane mana chief minister oiringaida adu greater mizoram do moigi manung khak tang da greater mizoram shemashu mizoram do the greater hapchaladi chak chare bako adu ma hapsunu hapaga hojik mana statement do da khoi naga hainushu ama panbiradi yam haraugudobne appreciate tawgudobne adu panbiramdre adu bo aina ngasi adum discussion shi gi tanja lawraga ai pange akhoi kuki singse chume moi leir akhoi leminaradi peace to leir roi dobne na moi shi yaragadi magi lamdara chin state tara puraga chatpi khro haina magi du ai haininge bako aduga mana Farsu Patrashu ma kaino chief minister ama oirambane aduda mana hairiba hojiki pamiba pandam khudingmakse moigishu pandam ama tanba habsi khudakta tanba dinatreba hanna hojik khudakta meiteiga kugiga moigi irang thokpa matam sida mana khanghaudana greater mizoram lauthorakpaneba matang jadana aduna takpadi moi se manungda panggiba haiba tare tapna lauthokke haidraga ko he irang tawringai duda greater mizoram hainaga mana lauthokpado hanadagi planning pre plan leikhaba potne habsi sumoina amuka takthoeba state neighboring state amo oina mana leiriba thangnariba state sida mana kuki sing ada mizoram singda kokshallaga yokpa ngambra habsu ngamdeba ngamsu ngamde kokshanbi bu ngamde aduga wa khakta punga ngangmudi kana roiba adune na ngamsu ngamdraga magi neighbor state ama oibegi themjan gadobne adu themjan begi muhutta akhoi gi neighbor state singsi di ngawbu gi type te themjan gadra hairaga onsan la chiklak pai mu ama toina uweba aduna takpashi kari haigni pramana ma pigeba showroom da leiba pot akhoi na phangdabdu adugi type te moisi kalak pajane akhoi manipur se yam phatabra hairaga yam phaba jane neighboring state singsina ma dum krishna drashum state singsida hekta lame ba khoi gi state che amado oishnu lamakani amado oishnu moi gi state ki oiba issue the focus toraga phajana moi gi state ki oiba development da kari da toge haidraga akhoi gi state ta moin hekta yaubse ashi ai yamna ningde shengna hairaga mi atopa gi state ki kari haisra any leaders amana akhoi gi state ki maram da wangang bisi themba da yaubi ga dobni peace talk ta habidi thangnaba yumthong manung du da khana khre habidari yumthangnaba singsina changa aga them ga dobni aduna tabina mi khanari du bunakan amage one sided to oina moina wangang bi batare di lamse
moin oina thugainge habsi masana masabu takchabani bako asigumba gidamaktadi yam nuaite ado si thokhan masi ko amuka tainarase taide taina basi khoi taina pham leitu bai taina bne amuka tainarase ba ai khoi gi present haiba tare present shinda khoi gi manipur bu rule toriba government sinane maramdi ai khoi moi leina atokpa state singna wa ngang ba khuding ai khoi bu lamba wa ngang ba khuding gi lamba se khoi gi present huji government sina moi gi muwong ma tawdu ubadagi thangnariba khoi gi neighboring state sing sina ai khoi bu usittabne ba adubu khanggadoba neighboring state sing sina sho praja haiba leiriba lamdam sida leiriba praja myam leiriba si sina yadragadi lamma chetba phau lengba ngamgadoba nateba adunina moidi wada pungangang mani aduga akhoi gi former chief minister Mizoram gi mabu ai yam thagatle karigino haiba kanda mana ngasi yamna shenglaba haibadi mashu ishorning mani ni ishorn achumba wadungang hanmane haina ai lowe maramdi mana asi manipur sida hoine ko as aigi greater Mizoram sida lemina ga doriba kuki sing siga khoi meitei naga sing si chana raroi hena mana adugumba kuki gi phattab si ubiraga mana ngasi kuki leiradi yararoi hena ngangthok pi base yamna harawe chume mana puraga chakrishnu hojiki khoi gi religion gi oiba wa tu dai han hairake bako bible dadi habitare moina hojik si Christianity gi oiba da yamna aduda mi pham oiraga wa yam ngange ba adu Christianity gi oiba mi pham dadi Bible dadi mi khatna mi do khatna wa haina haidena New Testament da moi aduda missionary chatliba evangelist reverend myam ashigi matang da wa ngangi ba myam do moi Bible dadi kri haibro mi khatna no nangi yekna ba na namai da shrong khubak thardi shrom so pio haibna tro adubaina laibani aduga moidi mi khanabda adudegi Christianity gi oba nation gi oba wakhal chelaga la sho adubaina phattaba mi gi lammunge mi ha mi pundauge hairaga lamsibu occupy tawba lakpa Christian dudi Lucifer degi khare hena sathiba Christian oigani Lucifer habdi satan do ma degi hena sathiyeba maramdi khangna phattaba tawbaga khangda bina tawbase khangna sastra khangaga phattaba tawba mi sini hena phatte haibani adunena adumaina khanba wakhalonda lakpa moigi wakhal leiba taramagadi mapunchi desu success oiroi maramdi sastra na haibadu moi niyom du yamna chumna tawdrabanina adugi matang du dedi ai adu hainingi aduga hauziki aidi thoidok no go moina dumaina khanba dumaina hojiki kariba mai zoram thanga mana haibdo aidi mowas lo bidida maramdi mana adu hairaga akhoi myam si prok chakira natragana mana adu haiba matam nuda akhoi gi mashi yamba mashi Mizora Lusai kari chati oi bizaro ma karamba tribes to belong to bra Mizora adu waragadi ma Mizone aduga ma khangdo ne khra manadi thadau shu kuki na tre lauthokre ko adudegi zau shu kuki na te na lauthokre wifi su na te na lauthokra ba simanung da moi masem lauthokna raga leiraga Mizo nupa Mizoram gi nupa mana shida apun masaraga wangang masaye ahambada moi sida aide du nate haina lauriba moi myamdo hana kuki na kanano hana moi masem identify toba loiraga Mizo du da ko Mizoram du da question gira question chino sigum bisida yamna focus su tawningai leite da seng harang sai yamna habdo chumme ma focus yam tawningai leite adubo animak na ichega yamna haibig statement da in haning yaning ba adudi karino habkanda akoi state ki site gi shumaund response ma pifam thokpane si khaktang gi nate akoi state china response pifam thokpa akoi neighboring state sing china akoi gi marakta yamna kari haisha akoi gi wariba mayam IDP leiriba mayam sibun neighboring state amo oina laaga adukanda kuki gi shu yenganu naga gi shu yenganu meitei gi shu yengdabi na moina laaga akoi bo relief ki mateng bangbiu wahei da phajaba haibiyo aba aduna tabina Christian gi haraga Christian gi niyom di chatraga moina mateng pangpham thokdaba farene karigumba moi gi lamda so adugum asigum si thoi haiba leite ba thoklakani ba thoklakpa matam du da akhoi manipur na moi gi damak ta hepa sara ngange ne akhoi manipur gi dune adubu akhoi gi manipur gi sarkar sing paiba du gi leader sing si amarom de yam phaiye
moi gida flood tor shu meting bang ba chakhigni ama tor shu chatle adu moi shi at least khangbi gdo ne ba akhoi gida shmu awaba nanghraba matam dadi akhoi state chi da khuting thokpi rak pashi leite ba aina hana ta khiba matam da 24 or 23 dara Nagaland gi Christian Karino china kuki kangpo pi dadi meting bang ba la e haye ba ko relief ki oiba hidak lang thak shu pi ba la e khotle na akhoi Meitei kuki gi conflict matam du da adu main hai khiye ba adu ga ngasi si Meitei marak to Christian yam laibani adu marak ta Naga Christian yam laigo adu erdi Naga na shumukui na waraga laibasi moi karama Nagaland gi kangu hoji ki hairiba kangu do moi khuting thorak tabra haibasi actually question ama hang pham thokpani sinda khoi Naga sing su gyan ta pham thokpani haibadi akhoi Naga sing gi marak to ko lairiba manipur da laiba ipurup sibu no shibadagi hena Nagaland da laiba kangu bu nushiba kangu khra yam layeba haibadi yamna adurom da ne hena lumba mi layeba handaki irang shi ko yamna hairiba akhoi gi dharma da thajasi herdi shorna ai moina ningi bai shor akhoi ne ningi bai shor duna noi gi mi na kanano ai gi mi na kanano haina masak khango haina akhoi Naga sing bu shum makeup thok ni ngai gi tanja du pi bane hojik she ashida thok hodra ba mathang da di loire pung loire ni hoji kari shuna da bada liang mai bu shumoina kacha Naga ga na kodra adune lairi khaitaba kangu singdo 2012 ta habana trang sai 2012 ta liang mai je me si schedule draft chan khrena adu kan do moi lairi tu da u da bro kacha Naga haib si kanano kana shu leidra ga kacha Naga si leite ba leite badu moi gri do bagi moi na tam du to bra ha ba moi di pakka refugee ne du har di akho su tam jung tong ne si am serious stage loning de maram di moi di 1957 the 22 April da akhoi gi R Suisa MP oiramba tangkhul gi refugee hai na New Delhi da lok thokibni go kuki se ashi moi khangdobni adu lok thokhraba matung da karamba Naga na karamba Meitei na moi bu refugee haina moi onda matam ma da khatna dringai da wahai panbra panna dabni even 90s ki matam da ikhoi Naga ga moi ga khatna ba matam da so refugee tam si pakta ra moi heba hoi social media leibada gi hujik na tabu di helamgani but matam du da moi bo refugee haina kobi dabne if moi refugee oina lakhibani refugee oina laaga refugee gi relief fund lobna tro adu di moi refugee na te de relief fund du shulognu na relief fund chu chaba adu de gi lebak sida indigenous su charaga leiba nomadic tribes moi gumana adu kumba du yadabani go sheng na hairaga shi haibi sha mu ko shauning shau shu no moi di akhoina sida phamaga haira shu shawe kok chi aga kok pai ru shu shawe moi di kari bu shaw no khang de ba akhoi na moi da phat ba haidra shu shawe ba moi di pung shaw ra gale adu dharma na di shaw no haina hojik Meitei na moi gi mi hat khre haire se ba adu di gri gi Meitei gi mi do moi hat pra ishwar na di sastra de di laman khum no haina iraga adu du di laudre adu ga kari gumba shoi ki ba atopana tarde we are Christian brother and sister we are Christian moi bo Jesus Christ nu pi shu chidraga moi gi macham shu ni gai na ga sheng na hairaga ko moi si tawning ba yam taw khre aduga moi na harau shnu haina hoji ki zoram thanga du na mangang mni da haibadi moi gi wakhal da Mizoram na su haibadi sheng na hairaga Mizoram da makhoi bu nu si da ba si khra leiramani ba ko leirabani na zoram thanga gi site ta singang thokhradi yengo ko hojik zoram thanga na ngang ba statement ji hoji social media da tho ba ko comment mi am si da Mizo brothers haina salute ka su yam tawram doini but Mizo asengba mapham du da leiriba asengba Mizoram gi mi sing du na di moi bu su pam de ba ai moi thajadra ga pam de khoi su uwe ekhoi ne ding moi bu 1957 to the 50s the 57 moi laga refugee ne lok thop phau do sho ekhoi ne di moi bu phatana taw khidri ba adu bu ama da khatna mi pong khuding mak da khatna ra le ra kana na tina ningra adu ne na zoram thanga na ngasi yam seng ra bo wapham peace le ge di le mina ba yaro have to magi seng la bo wapham adu mana pangthok pi re hai ra ga pu bi ra ga chakro moi gi lam da thambi khro ekhoi ga di hoi chum na ekhoi leining de phabasu saning de peace ti am pa me handu peace pa ma ga di
pubi kro hai ninge aduga leiriba hojik ekhoigi government pairiba ekhoigi mi singsi government pairiba singnasu khara gyan tabi redi phagani ko hanjan laubu su pen ba ma yaw khreba hojik ti laushu launing dre haisu haining dre even asi ki tanja sida ai si noi discussion si de tanja yam lo man idi kai khrone ai or su lo ni kri hai sra ga ekhoi CSO sing ki marak to su ko handak yam nungai taba ama thokpani aina kamaina tobra haiba kansida aikoina program ama sil habidi apun bagi oiba violence ki oibdi nati go shinba matam chida aikoi Meitei marakta A grade ki CSO singi marakta gi ko akoina Meitei ga puninga shinbudu moina Meitei marakta thugai ninga yam shinba CSO singkhra yawe adu gi CSO singdusho pick kara A grade oigra C grade oigra B grade oigra leiriba look khuding makpo A grade na respect to biu han hainingi A grade karak pasi C grade leibidi A she chawba ngamani haibishi moi khangdreba kare hena chief minister dagi hena moina chawba gi wangang budu maina ngang bi gnu haininge ai maramdi aikhoina waba matamde C grade na mateng pangkhibani ko adu khallaga moina pukchel do kri haisra adum yamna aphau sabdu sabidre heraga mina punningai phaningai tawba thodang du dadi moishu thodang du yamna moi gine khallaga yawbi sunu haina tanja sida ai haijaning mani wari budi samnadre adubo wakhalon du moi gido khitang hosnu haina ai asi topic to kri haisra to kri khra divert tawraga ai ngangjabani bako aduga ai gi sister na hangbudo ai adune ngasai ai na haibdu ne thoidokna asida khoi focus tawningai leite akhoina hojik si kri haini ai yamba shisho BJP da ko yaurame yauraga ai yamba Johnson si ko ma UCM yauringai da first namli wangli khong hana taki bise ai sengna hairaga mana UCM president oiba kanda akhoi Saktiman da tawraga mana han ba khoi gi mafam du da Burma gi mi ga kora akhoi yamna chawbudi nate mayam du ga Burmese sing ga tawra mela ama ga macha ga pangthokhi bada ahamba lakpa Meitei kangu se yamba Johnson hoisine aduga aina haining budi yamba Johnson hoishu aphaba thabak tawrakni haina ai thajabadi leyego hena thabak su tawbo oishno adubo ngasi aina yamba Johnson na ngasi lawrakpa phire singdashu haibadi moishu aphaba phataba uraga lakhrabani na adugi damakta ma phire lawbani sumaina aikhoigi yamba na lawbi ba thodang sigumna leiriba aigi yamba sing yam haithoi singthoi khrabam yam na ngasi gi paliba sarkar sida yawba yam uwe moishu achet pa phire pa malobiraga yadre habshi moishu lepiradi phagani hairadi yamba Johnson manak ta phamaga mi chang bra khalanguni ai ma bo mi chang banate phire asengba haibdi sidi phatre ne hairaga nupa thokna lepi bangamba kanaba thi da bina ko to bi bangamba yamba singmyam leibne moi marakta moi sing sham ta thopira adi ekhoi shu moi gi tung in bangam gani heba adu